अहानबद मरोइब पाउ JSCG SSLC examination da mahairoi lising kuntra taruk chadru marfudara mapal saruk yagane exam da aranba tauba official singi mathakta penalty oina lupa lakh tara fine thian ba amadi chahi tara jail da thamba yai haina bosem gi secretary S Jitilal Sarmana phongdokre Prime Minister Narendra Modi na ngasi awang nongpoki ahanba emergency landing facility ELF Assam ki Dibrugarh district ke Moranda sangakre amadi Chief Minister Yumnam Khemchana Imphal Turelda paikhatpa project sing yengsinkre Kurai ahom gaida census and delimitation ki matangda khanakre Krumzari ISTV ki Manipuri pau meeting tabri busingbu taram nokchari pau sandong na pizari tha asigi kulhumdoi dagi March kulhumdoi fauba tha ama chupna chathagadaba JSCG boss semna lauba SSLC examination da punna mahairoi lising kuntra taruka chatruk marfudara mapalna exam thagani exam asigi manungda kanagumba official singna hak thengnana natraga nakoi nana aranba tauba thengnarabadi da Manipur Prevention of Malpractices in SSLC Examination and Higher Secondary Examination Act 2024 ge matung ina penalty oina lupa lakh tara natraga imprisonment oina chahi tara ge awaba thengnaba yai haina bosem ge secretary S Jitilal Sarmana ISTV ga akhanana unabada phongdorakli bauparata laiba bosem ge office ta unaba aduda mahak na makhatana mahiroi lising kuntra taruka chatruk marfudara mapal thagadoriba asida nupa machana lising tara nepal ga chahum yankhai mapal aduga nupi machana lising tara nepal ga chahum nifuni exam asida government school gi oina mahiroi lising nepal ga chamaga marfudara mathoi Added school ki oina lising amaga chamri marfudara Nepal private school ki oina lising kuntaret ka tara oigane masigi manungda chingda mahiroi lising tara mangaga chani humputaruk aduga valley dana lising kunmathoiga chamri tara humdoine exam ase mapungfana pangthoknabagi damak ching amasung tamda center mathang sitna humfumathoi amadi chama lainaba sem sare Amaromda thokliba kangluki irang asina maram oiraga lanjena duna lairiba IDP chahumga marfudara nithoisu exam thagane masigi manungda nupa gi masingna chamaga marfutaret amasung nupi gi masingna chaniga mangane IDP khwaidagi yamna exam thagadaba district na Bisenpur district na oigani haike Amaromda exam ase mapungfana pangthokpa ngamna ba ching amasung tamda mathau tawgadaba inspection team flying squad kuntra taruksu semle jingi oinadi nodal officer tara haptuna flying squad singa punna thabak tawminagani makna makhatana mamangda pangthokiba exam kharada official singna aranba thabak tawrambadagi case kaya file tawba laikhi handaksu the Manipur Prevention of Malpractices in SSLC Examination and Higher Secondary Examination Act 2024 gi matung ina aranba tauba official singi mathakta penalty oina lupa lakh tara fine thianba natraga chahi tara imprisonment tawba yai masi thoktana ba official sing amadi mama mapa oiba singna achumba asengba mapung faba exam ama oihanaba mateng pangbiu haike Manipur ki Kanglup ki irang sidesida koina leiriba ITP mayam amusu hairu parkha thawa se yawgani parkha sibu hen yengsanana ba chatpa soidangam amadi chhatra singi nungai bo mongda koina kana tong tan ko flying squad kuntra ga taruk semjare loina koina singi oiba mafam singsla aikoina leiriba sangthok sing yadaba haiba mayam am leibini koina nodal officer tara amaga semjuna nodal officer sina singi lam singda moina koisa chatuna parkha si thagani singi Flying squad singsu moi nodal officer gi makhada loina work to gani February tang kulum doi digina March tang kulum doi phobu sidesida lebiriba lamdamasi lebiriba any organization any club amadi miyamna mateng pangbiduna haiba parkha sibu yamna nungai nang sing thana phona bata mateng pangbiu agitation ban amadi makhal makha amatagi irang thoktana basindiu the Manipur Prevention of Malpractices in High School Living Certificate Examination and the Higher Secondary Examination Act 2024 matuna mamangda hokiba pariksha singsida aranba toramba officials mathakta
ꯑꯩꯈꯣꯏ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯐꯥꯏꯜ ꯇꯧꯖꯈꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯦꯁ ꯂꯣꯏꯁꯤꯟꯗꯕ ꯌꯥꯎꯔꯤ ꯃꯁꯤꯒꯤ ꯑꯦꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯅꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯤ ꯃꯤ ꯑꯃꯅ ꯄꯔꯤꯈꯥ ꯑꯁꯤꯗ ꯅꯥꯀꯣꯏꯅꯅ ꯅꯠꯇ꯭ꯔꯒ ꯍꯛꯊꯦꯡꯅꯅ ꯑꯔꯥꯟꯕ ꯇꯧꯔꯝꯕ ꯇꯥꯔꯕꯗꯤ ꯂꯨꯄꯥ ꯂꯥꯛ 10ꯒꯤ ꯐꯥꯏꯟ ꯂꯣꯏꯅꯅ ꯆꯍꯤ 10ꯒꯤ ꯃꯥꯁꯤ ꯖꯦꯜꯗ ꯂꯩꯕꯒꯤ ꯔꯨꯜ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯃꯁꯤꯒꯤ ꯃꯌꯥꯝ ꯑꯁꯤꯕꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡ ꯌꯥꯎꯕꯤꯒꯗꯧꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯍꯦꯟꯅ ꯕꯣꯔꯗꯅ ꯇꯧꯖꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯀꯣꯔꯄꯣꯔꯦꯁꯟ ꯄꯤꯕꯤꯗꯨꯅ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯌꯥꯝꯅ ꯆꯨꯝꯕ ꯃꯌꯦꯛ ꯁꯦꯡꯕ ꯄꯔꯤꯈꯥ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯊꯝꯖꯔꯤ Prime Minister Narendra Modi ngasi awang nongpoki ahanba Emergency Landing Facility ELF Assam gi Dribugar District ki Moranda sangakre lupa crore chama changna semgatpa facility asina military amasung civilian operation gi sizinaba yaragani awang nongpoki atia gi saruk ngak senbada facility asina achobo mating oiragani hairi Emergency Landing Facility ELF asida transport aircraft fighter jet Tejas Sukhoi Rafale su taduna utki Thauramasida Assam ge Chief Minister Hemanta Biswa Sarma Union Minister Sonowal su sarukyake Chief Minister Yumnam Khemchana Imphal Tural da paikhatpa project sing yengsinkre department ke official amadi mayamga unaraga wa tanakre Chief Minister gi khongsada duna Imphal Tural rejuvenation project ki makada trial oina khurai lamlong thong manaki Imphal Tural torban da paikhatliba eco embankment thabaki fibam yengsinke Imphal Tural gi lamlong thong mapadagi eco embankment ke major component oina Mafam Nepal da paikhat kadaba project asige manung channa lamlong thong manakta meter chama sangna paikhat liba eco embankment asina Imphal Tural da anaiba ising center rakliba ising dagi laingoi gi saruk sing phazil hauraga aruba ising oina makhada chenthakina ba paikhat liba project yengsin khibadu da Directorate of Environment and Climate Change ki Director Dr. T. Brajakumar, Principal Secretary Arun Kumar Sinha su sarukyake Tungda mamangi N Biren gi government ki matamda ising ichaw mayok nadanaba Tural gi ichelda apanba pidanaba Imphal East District ki manung chana Imphal gi pangai lambi da laiba Khurai Salan thongna hana lairamba adudagi fit mari thangat khiba thonggi fibam yengsenke Tungda Maikai Adungi Miyamga unaki ba aduda lamlong thongkhongdagi Khurai Hekru Makong Fauba lambi sembagi thabak athubada loishin biduna lakliba class 10 amasung 12 ke exam thaba lakadaba mairoi singda khudongcha daba thoktanaba hotna binanaba taksinke Chief Minister Yumnam Khemchana lambi semliba gamari leinaba agency ge miyoi kauraga atenba matamgi manungda lambi semba loishinaba khanganke Khongsada duda Singzamai Oinam Thingel gi Imphal Tural gi sarukta paikat liba eco embankment ki thabak su yengsinke Campaign for Just and Fair Delimitation JFD na paring naina chatharakpa campaign gi saruk ama oina Eastern Educational Club Khurai Ahongai ge sanglenda Khurai Ahongai thangjam lekai nupi kangluf amadi Khurai Ahongai Mairapai bi ga khutsam naduna miyam gi oiba census and delimitation gi matangda khanakre Mifamasida convener JFD Jitendra Ningomba President Khurai Ahongai Thangjam Lekai Nupi Kanglup Adhikari Mayum Ridhi Mala ex-councillor ward number 23 Laisram Memcha su sarukyake Kananainaba Mifamsida Secretary Finance JFD Sunil Karam Secretary IPR JFD Kangjam Maharabina Wangangloi oina wangangke JFT gi convener Jitendra Ningomba na Minister of Home Affairs Committee makada Tangka kani thokna 1st April dagi September lisingani kuntaruk fauba yungkok thinaba amadi 1st March lisingani kuntareta mikok thigani haiduna thaurang toriba se housing oiriba law and order fatriba warlike situation district amaga changnaba yadri National Highway sing chatpa yadri IDP sing masagi yumda changba yadriba tanja amadi matam kyadagi lamdamasida lo kaina changlakhiba Mitop Singh Hana Khandoktana Yumkok Mikok Thiba Haibasi Just and Fair Oiroi Kanglon Chumna Thiba Ngamloi JFT na census Tingdi Haina NRC Tauraba Matungda census Pangtoksi Haibani Hauzikti Lengak Lairabanina Lengak Nambetiang Changba Mathautare Mikok Thiba Haibasi Mafam Duda Lairamba Missing Haibadi Mitop Oigera Yelhaumi Oigera Loina Mikok Thibada Yaukini Masina
mitopni masina yelhaumini masina manipuri ni haiba khangba ngamloi maram aduna chahi tara khudingi lakpa mikok thiba haibasi taraina lawfam thokte masina chahi tara planning loina tawkhigadawri bani haikhe mifam aduda wangangloi singna phongdokna khibada kanglon chumna mikok thinaba lamdam asida lairiba miyam political party opposition ruling gi khetnaba thamdana hotnaminase apunba manipur ama sagatnaba hotnabada furup kanglup thidana hotnaminase punna hingminaba punna chaukat minaba furup ki khetnaba thamdana tungi lambi ama yatminaba changi phongdokna khe Pangai Dalaibar Saraswati Institute of Management and Paramedical Sciences Linkat ki bagi Tara Subha Foundation degi thoram ngasi pangthokre thoram asida Lok Sabha MP Dr. Angomsa Bimol Akoizam Mobetski retired executive engineer Ketrimayum Mani College asigi founder chairman plus Fizam social scientist Dr. Dhanabir Laishram MU gi registrar Professor M Premjit School of Human and Environmental Science MU gi dean Professor S Zibon Kumar Su Sarukya ke Lok Sabha ge MP Professor Bimol Akoizamna health sector da maru oina nursing line da Manipuri machana mapal gi lam singda lauriba thodang sing thagatpa phongdokhi globalization lakpadagi mapal thokna thabak tawbagi tangai fadaba leibaga loinana aikhoi gi leram liba system sing hongdoktuna mayam gi marakta tinba ngamna bhotna katabani haikhe Part of a general trend never was Manipur ki hospitality industry ki chautoraiba si chautorai mamsu kai the job seeking jahana leramba traditional sector sing sina thabak piba ngama aruiba aduna diversify taurai ni global economy hongai ne hongai be ithil ji achauba mami mana haibung manungi akoi tumit aina natraga guha manungi hangoi kai nabdo frog in the whale akuba mind yeng ba yaroi especially youngsters you should think that the globe the world is my playground. Think adudani miraktin mga maga ko gi furup su chawr kadis. The globe is our playground in chatkadabne. Eastern Nagaland Laiba District Taruk Ase Frontier Nagaland Territorial Authority na konsinba jaga ama oire haina Eastern Naga People Organization Nagaland Government amadi Government of India gi marakta khujek pinaduna achoba autonomy ama pikre ENPO na matam sang na talakpa demand ama Nagaland pikre maramasina Manipurda FNTA gi manaba demand ama soidana India lengak na Manipur manungda tokhai na lainingba furup kharada pirakadra haina chingnaba miyam gi marakta chawna leire haina Sa Pandam Akomlub Ipak KSA Loyalub Kanglamai KIL CLK ERDO Axil Andok MIKL SWA Lub Taramari gi apunba body ama oiriba CSO Kanglaipak na hairi India lengak na India gi lo natraga ek amagi makhada awang nongpok lamdamase machet thugai na bahot na duna lakli haibasi awang nongpok lamdamase da lairiba mioi amadi furup khuding mak na khangi Masagi ngaklo mapung fana legislative state khudingmak India lengakna machet thugai khiba yai adubu Manipur hari balepak ase India gi manungda top lepak amani India gi laimaida Nagaland semlak oirakhiba laisemlon ga Manipur gi laisemlon ga aduki matik chawna khetnabalai haibasi kaudaba fai Manipur miyam na ngasi fawba India lengakta taliba demandi Manipur gi integrity amadi territorial boundary kaihan bayaroi haibani Hauzik anauba lalung amana Manipur thugainaba India lengakna hotnarabadi Manipur miyamna chapchana India lengak ka thengnagani haibasi khangnaduna leiraba wafamne Mapaldagi lakpa mina oirabasu manungda leiba mina oirabasu Manipur thugainaba silakpa yaroi mapung faba local self governance ki namada Manipurda lengak ani thoktanaba FNTA gumbagi fibam ama Manipurda laknaba hotnare haibadu Manipur gi miyamna khanglakpa mikupta Manipur miyamna nauhongnana Achauba iho ama India lengakna mayuknagani India lengakna India gi lo natraga ek amagi makhada FNTA gamanaba kanglon ama thamjinduna Manipur dagi tokhai taningba furup kanglup kharagi demanda makhoi gi apamba pinaba hotnarakpa yaroi haina mangjaunana Manipur lengak amadi India lengak anida cheksin warol asi thamlakli Lamdamasigi law and order ningthin laksin ba ngamnaba unified command Manipur gi chief minister na paisin gadabani haina citizen for justice Manipur gi chairperson Khaidem Manina Manipur press club ta pangthokpa paugi mifamda haikre
खाइदे मनीना मखा तारादुना थोकलिबा इरांग असिना मरम ओइरगा मिtai singna national highway fauduna chatpa ngamdana lairi IDP sing masa gi mayumda hanjil hanba ngamdana lairingai choirak asida haukiba numit kharani asida litalda thokaningdaba thaudok thoklakpa matam aduda security force singna lawfam thokpa thaudang lawdaba laibak thibani maram aduna central force singbu mathau ningthina tawhanbagi damak chief minister na unified command paifam thoi lamdam asige miyamgi right manglak laba matamda wakatfam oiriba Manipur Human Rights Commission amadi Manipur State Commission for Women anigi hangduna lairiba chairperson member singi fam athubada hapkadabani haike Topa criminal act generally by act of terrorism the generally the singcha and the matu inna aga bandiki ke tabani madudi damukta madudi baniti jala operation topa nana ba adu surgical site topa nana ba aikoge chief minister na hana atopada pithokchiba unified command chair chief minister chairman chief makha thongadabani aran December nipan ba Human Rights Commission ki hana member makha laido magi thabuk lore February mapandagi di Human Rights Commission ki na chairperson no member no judicial member amukta leitareba maramaduna micham myanna pi mangi bi oro FR people yapati oro lokhan laga makha thale chakabati oro haibu nam takna ka port ado adugumba commission information ko pahuncha ka bakaya leo nale ajanma to Human Rights Commission ki chairperson judicial member non-judicial member and the owner of the venue. Amaromda Paugi mifam aduda sarukyakiba CFJM gi vice chairperson A Nauturesorina Irang asida mafam khangdana mangkiba miyoi sing hauzik fauba likun khangdana leibana maram oiraga death certificate na chingba lauba yadabadagi imung manunggi miyoi singna thengnariba awaba sing asigi yenglaga lengakna paikatfam thokpa thabak paikatpiu haiki Women Commission se Human Rights ki matang dati apoi Honorable High Court ki Division Bench sangi order da at the earliest 6 months se apoi nan last of Cuba 8 February se sigi mamang happy wa happy ji ko happy daga di ma se highly contemptuous or PCI man sarkar na amadi Women Commission si ki matang da su apoi na CSA apoi 1 December 25 da apoi na social welfare ki director na government da ma se letter convey da ubani ba matam sa happy wa da Hojik thole bi irang asi ko mari leina na apoi ba lai ra praja awana ta ba singsi ki yamna easily accessible oi ba wakafam leita ba ase praja singi khap mat pani hai ba da hamen na to hoi masi thuna philip to view hai ba se apoi justice for citizens for justice ta tan ba imani ji khanjai Lakliba April amada sajibu khudol tamba igi khongul liba khunai yokhatpi ima singdai kai khumnaba thoram pangthok lagani haina ikal gi general secretary wahengbam luang leimana haikre New Tekon Laiba Iramdam Kanba Apun Baluf Ikal gi office ta pangthokpa paugi mifam amada ikal gi general secretary wahengbam luang leimana Iramdam Kanba Apun Baluf ikalna safong badagi pangthoklaga lakpa sajibu khudol tamba igi khongul liba Kunayo khatpi ima singda ikai khumnaba thoram chahi asigi oinasu 12 lak suba oina lakliba April amada pangthok lagani Kunayo khatpi ima singda ikai khumnaba hairiba asigi oinadi category kharada khaidokani masida lairiba category sing khangminanaba New Tekon da laiba Iramdam Kanba Apun Baluf ikalgi office amasung Uripok ta laiba Lubasigi office tagi khangba yagani Mamangda pangthokiba thoram singda Manipur gi wangmada takraba iraicha sing sarukyaki Handaki asidasu sarukyagani haibagi thajabalai adubu kangfalgi lambida chatpa yadriba asina flight ki bara puba thangba ngamdaba yaukhiba asina kayam yamna lakani haibadi khangba ngamdri Thauram numit asida missing yamsilaktraba furup oiraklaba maitai aikhoigi missing hengatnaba kari tawgani senmitlonda kamthengna sokhan kraba asi menkatnanaba tawfam thokpasing wakalol fongdokpa pautak tawbagi tanjamasu pigani haiki Pina jangchin jariba khongjang sida lamdam sida leibiriba koigi kunai sigi ibung ikwaching tungi mirol gi damakta ekoigi mising yam iramda mama ohennaba chathok tamipan jinjak tamipan tangdanaba amadi semilonda koigi lekhata na mangtharibde karam tawraga kangadagi haibasigi matangda su ekoina nimittuda akhang hai kaya na khanane na bagaloina na koina pangthok jagadoi ba thoram sida leipak miyamna angamba tembang
pibiyu sohojok pinabiyu mateng pangbiyu pangal da oirasu matam da oirasu aduga wakalon suggestion kaya khoi gi sida si tawaga di phagani haibadu suggestion mayam adu logjana bagi damakta mangjauna na mayam da khoi na ngasi mit na ko ngoina malem da khangan bada miyam da pau pi bada di khoi gi print na de electronic media na pibi bani na sigi chawar ba thodang do khoi na mayam da gi logjabani madugi damakta khoi na ngasi gi press media si singi mamang da press media si phamjabani Litanda Kuki Singna Yummai Taki Badagi Awabataraba Tankul Singidamak Uyumpo Gram Panchayat Ki Yumthong Kudingna Panglakpa Tengbang Potlam Iramdam Kanbaluf Ikalna Tankul Naga Foods Organization Ki Khutangda Kutsinakre Tengbang Potlam Singadu Tankul Naga Foods Organization Ayangang Pokpida Hangliba Relief Camp Ta Kutsinake Tengbang Potlam Oina Cheng Alu Tilhau Achathau Thum Ising Mana Masing na Chingba Piki Ikalna Tengbang Potlam Kutsinarpada Tankul Naga Foods Organization Ki President Tumar Raihingna Tawimal Khangba Laduna Litan gi Thaudokna maram oiraga tangkhul kaya awabatare tabada yumthong khudingmakna angamba piduna tengbang pirakpa kaidaunungda kauroi haina phungdorakhe mayamna laaga sumaina magi angambado puthonaraga akhoi amatani haina relief chi Tharapagi Damaktasu, Akoi Tankul Naga Foods Organization on behalf ta Noi Miambu, Akoi Harauba, Takataba Hachi, Aitananga Litana, Pongtok Jabani. Tengbang Potlam Pibaga Mari Lenana Ikalgi Advisor Ningthau Khongjam Sanatomba Mitaina Kuki Singna Landarak Padagi Achoba Lan Amat Thengnabagi Awaba Kaya Khangnabasu Uyumpo Gram Panchayat Ki Yumthong Khudingna Lekai Lekai Gi Meira Paibis Singi Kuthangda Aikhoigi Chilina Oidiba Tangkul Sing Thauna Hanba Yade Haiduna Pangal Hapnaba Are Ba Tengbang Potlam Sing Pinarakpani Litan Gi Thaudok Hek Thokpaga Thaudok Aduna Maram Oiraga Yumda Hanbada Khudong Chadabadagi Tongan Tongan Ba Mafamda Changjafam Lauduna Leriba Tangkul Singi Relief Camp ama hangdokhe Haujiksu Tangkul Sing Thauna Hanbayade Haiduna Thauna Piba Amadi Kuki Singna Yummai Thakibadagi Awabataraba Tarabas Singi Awabada Sarukyaduna Tengbang Potlam Pibani Haike Pojulan is suffered Puri Bani, Hoju Shanti Latribani, Adubu, Hoju Lan Teneriba Mafonzida, Aquina Angam Pakitan E. Marie Oiriba, Aqui Isilin housing the Aquina Namzaba Kurdam Orasu, Matiang Tok the Bayati, Hibagi, Wakalonda, Yumdongi Chala Kairaga, Areba Yumdaki Puzareba, Kanose, Mase Aqui, Warba Prazasing, Yummai Tadan Tan Bigaraba, Natraga, Wabi Lariba Voluntary Mamdita, Makoi Maki, Masada, Johan Binabakitam Takui, Biramiba. Aqui relief center se masi koi pau phone jadana angamba mateng koi na tawjaba se harau harau loksan biu athuba matamda koi chati hanjalaktana nungai yai phana punna koi hingminna baga loinana mitai amasung tangkhul gi sinabagi mari do thammaga ngasi thoramje koi chinjabani Child Marriage Free India ama ohenabagi damak India gi mafam pumbada chathariba 100 days intensive campaign gi saruk ama oina National Legal Services Authority amadi Manipur State Legal Services Authority Lamphelpat ke piteng makada Legal Aid Clinic Samaram amadi District Legal Service Authority Thobal anina puna khutsamna tuna sinduna Prohibition of Child Marriage Act 2006 saibasida nomagi oiba legal awareness program ama Thobal District ke Samaram da leiba The Brighter Angel School da pangthokre awareness program adu hawdopagi thoramda Samaram Gram Panchayat ki hanagi chairperson P Sanjoy school asigi principal NG Manidhajana president member singoina sarukya ki thoram gi mapung oiba saruk ama oina the possible consequence of child marriage in health sector haibasida JRD Negrim Silongi Dr M Ingobi amadi Prohibition of Child Marriage Act 2006 haibasida DLSA Thobal gi panel lawyer advocate M Swamina resource person oina wangangki Lakadaba chahi lisingani kuntra fawbada India da chahi sudana yumpan bagi wakalol ase mapung fan muthal ase haiba pandam galoinana changsiliba 100 days campaign awareness ase maipak na bahot namina se haiba wafam kaya resource person amadi wangangloi kya na appeal tawke What is our duties? What is our right? Masi puna mangse koi khang daba ya daba adu ki matam du lak pana ne ngasi yamna important weba topic amada laka ngasi nei nari se India da leiriba nupa macha nupi macha chahi suna yumban lambi da khongda basing je 2030 boki manungda loina bok muthatna na ki tama pandam akoi all India ke tum leiyo aduna 100 days campaign program nei ngasi buje koi pangthui je National Highway Singda Maitei amadi Kabui Itil Inau Singna
ꯅꯤꯡꯇꯝꯅ ꯆꯠꯄ ꯌꯥꯔꯛꯇ꯭ꯔꯤꯕ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯕꯤꯖꯦꯄꯤꯒꯤ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯁꯤꯡꯅ ꯌꯦꯡꯗꯨꯅ ꯂꯩꯁꯤꯜꯂꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯃꯗꯤ ꯍꯥꯏ ꯀꯣꯔꯠꯇ ꯑꯄꯤꯜ ꯆꯠꯇꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯆꯠꯄ ꯌꯥꯍꯟꯕꯤꯅꯕ ꯁꯤꯒꯅꯦꯆꯔ ꯀꯦꯝꯄꯦꯟ ꯆꯠꯊꯗꯨꯅ ꯈꯪꯍꯜꯂꯒꯅꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯃꯥꯂꯦꯝ ꯊꯣꯡꯉꯥꯝꯅ ꯍꯥꯏꯈ꯭ꯔꯦ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 5 ꯍꯧꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗꯒꯤ ꯍꯧꯗꯣꯛꯈꯤꯕ ꯁꯤꯒꯅꯦꯆꯔ ꯀꯦꯝꯄꯦꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤꯁꯨ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯝꯕꯣꯜ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯃꯃꯥꯡꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ CSO ꯂꯨꯞ ꯀꯌꯥꯒ ꯂꯣꯏꯅꯅ ꯅꯝꯕꯣꯜ ꯃꯥꯏꯀꯩꯒꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯁꯤꯒꯅꯦꯆꯔ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯁꯤꯒꯅꯦꯆꯔ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯥꯂꯦꯝ ꯊꯣꯡꯉꯥꯝꯅ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯍꯟꯅꯕ ꯑꯃꯗꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯤꯡꯕꯒꯤ ꯍꯛ ꯆꯞ ꯆꯥꯅ ꯐꯪꯍꯟꯕꯒ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯄ ꯌꯥꯍꯟꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯀꯌꯥꯗ ꯁꯥꯏꯀꯜ ꯔꯦꯂꯤ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯗ ꯁꯦꯅꯥꯄꯇꯤꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯀꯣꯆꯨꯅ ꯑꯊꯤꯡꯕ ꯄꯤꯔꯛꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯑꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗꯒꯤ ꯁꯤꯒꯅꯦꯆꯔ ꯀꯦꯝꯄꯦꯟ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯈꯨꯠꯌꯦꯛ ꯂꯧꯔꯕ ꯃꯇꯨꯡ ꯏꯟꯗꯤꯌꯥꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯃꯗꯤ ꯍꯥꯏ ꯀꯣꯔꯠꯁꯤꯡꯗ ꯋꯥꯀꯠꯇꯨꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯈꯤ꯫ पब्लिक खक्तंगी नते मियामगी लुसिंगबने हाइदुना लैरिबा स्टेट सिगी MLA हुंफुमक्तगी सु आई सिग्नेचर खोंगननबा प्लान तौजरी मसिगी वाखलोन सि करिनो हाइबा मतमदा अखोगी स्टेट गवर्नमेंट की माइकैदगी सु फ्री मूवमेंट मतिक चाना लेहनबा होनबदा हंदक लाइबा पॉपुलर गवर्नमेंट असिगी सु इहान हानबा थबक ओइगनीना लाउथोक पीखरबनीना अहांगना चंगसलकदरिबा सिग्नेचर कैंपेन असिदसु MLA पुनमक्सु सरुक याहनबगी वाखलोलदा सुमाइना आइगी प्लान तौजरी सिग्नेचर कैंपेन खक्तगी वाफम नतना अहांगना हंदक ससगदरिबा पीस सोलो राइड असि मणिपुर महौसागम अमुखना शांति पोरक हनब होनबदा मैतै अमा ओइना नतबिदा जेंडर माइनॉरिटी अमा ओइना अहाकसु लमदम असिदा तंगु लैताना हिंगबा पामी आइना लाकदरिबा जर्नी असिगी मतांगदा कनागुंबा कांगलु फुरुप अमतना एड अपन पिबिगनु अदुगा गवर्नमेंट की साइड दगिसु अहांगना चचगदरिबा खोंगसद असि गवर्नमेंट की अगेंस्ट ओइना उबिगनु। मालेम थोंगामना मखा ताना हाइकिबदा मणिपुरदा लैरिबा डिस्ट्रिक्ट खुदिंगमक चतुना MLA हुंफुगी सही लौनबा थबक होनरगनी चिंगी मफम सिंगदा चटपदा कुकी जो सिंगना अहाक महाकपु माइतै अमा ओइना उबिगनु महाक कम्युनिटी खुदिंगमकपु तंगदु लैताना नुंगसी चानना हानगुम पुन्ना हिंगमिनबा पाम्बा मिसक अमने खनबिदुना महाक इलाकदबा खोंगचत सिंगदा मणिपुरगी चिंग अमदी तमदा लैरिबा मियामना मतेंग पांगबियु हाइनसु मखा ताखे। हिंदू सम्मेलन समिति सगोलबन उपनगरना सिंधुना हिंदू सम्मेलन अमंगसे जंगांगई कम्युनिटी हॉलदा पांगथोखरे ngasi gi thawram aduda national awardee lemapokpam lakpati retired head mistress L Ivele social activist Laisram Jatra na chingbana thawram mapu singoina sarukya ki amadi retired lieutenant general Alan Singh amadi N Bino tana hindu सम्मेलन asigi matangda wangangke retired lieutenant general Alan Singh na hindu haibasi India da matau karamna kadaidagi haurakki haibagi matangda wangangke हिंदू हाइवा धर्म हिंदू हाइवा जाति ऐसे पुलक पुन्ना कासिन नवा चरनबी कयाम अमसुंग लई तबरा हाइवा सुन्नत के लई अदुना कोई चरनबी ट्रेडिशन औनबी अमसुंग कस्टम सिंग जे मागी लोकल कल्चर की मतुंगिना लैंग्वेज की मतुंगिना हिस्टोरिकल इतिहास की मतुंगिना खरा खेना रसो अखोई किसी कोर वैल्यू अमतिले कोर वैल्यू इन महंग दिन कचाना बा मधुगी स्पिरिचुअल फिलोसॉफी सु कुमार लई थौरमगा मरी लेना हिंदू सम्मेलन समिति सगोलबन उपनगर की मेंबर नावरेम साउबना हिंदू सम्मेलन से सोशल वॉलंटरी ऑर्गेनाइजेशन RSS की चही चामा मपुंग फारकपगा मरी लेना पांगथोकपने मणिपुर की ओइनसु हिंदू सम्मेलन से तोंगान तोंगानबा मफम हुंबुदरा निथोइदा पांगथोकने सम्मेलन से नुंगी ओइबा वखलोलदि इंडियाना मतम अमदा लम खुदिंगमक्ता चौखटप ओइरबसु ब्रिटिश अमदि फुरुप अमगी लेंगाकना हिरम कयादा नमसिंदुना थंबिरमबदा नतना इंडियाबु मचे ताना थुगाइनबा होटनरखिबा कयासिंग अदु RSS ना होटनदुना कल्लगा लाखिबनि हाइबसे पुन्ना खंगमिनबनि मणिपुरदसु हिंगमिनरिबा फुरुपसिंगी मरक्ता नाट कल्चर की खेनब लेरबसु अखोई मसेल अमतनी अमदी नुंगसी चानना लैमिनगदबनि हाइबा पांदमदा सम्मेलन असि पांगथोकपनि हाइखे।
ngasi phawbada akhoi culture mangda lerakpa aduga identity mayam sing asi kalaga lakhiba mayam sing asi kanana akhoi honor libno haiba matamda akhoi rashtriya sangana akhoi honor ga lakhiba sina maram oraga ngasi je akhoi bharat ase awang ba thakta pukhana ba lambi du lakpani asigumba bharat ase prithvi gi manungda wang na pukhana na honor ba athoi ba bharat ama oina na honorakpa aduma wakhalona sida mangda thamme haraga akhoi na lamdama sida su manipur gi akhoi tungan tungan mafam sing sida tungan tungan ba jati kaya marumna na pullaga leiriba lamdama sida su akhoi culture tungalagasu jatongalagasu amata oina punsin bagi wakhalona dudaida mangna thamme harga khoi samilana se khoi pangdok sabani lakadawriba class 10 amadi class 12 exam asega mari leinana thawbal apunbuluf talna koliba mafam singda exam niyom chumna pangthok hanana bagi matangda khananaina ba befam ngarang numidang pangthokre warep kaya laukre masagi anaba amana maram oidun laikidrabe talgi women wingi thomi ima okram sorodinigi mafam dasu aroiba ikai khumnaba amadi awaba fongdokre thawbal achobada laiba talgi sanglen da pangthokiba mefam aduga mari leinana talgi publicity and information secretary S Amarjitna lakadawriba exam ani asigi yenglaga talna koliba lekai lekai da loudspeaker panduna kumai harau toba amadi hausina chingba tobada athingba thamba mairoi singna nataba pambai seasonana ba hotnarakpada athingba thamba afaba discipline yauba quality leiba tungi yumbi oigadaba mahiroi sing puthokna ba hotnaba amadi exam manung asida angang sing asigi khanbiraga makal amatagi ban amadi general strike na chingba sing amata tawbidanaba leibak miyamda appeal tawba haina wari mari laujare hairiba wafam sing ase lekai lekai da leiriba club maira paibi amadi oza sing pumna makna lakadawriba examination ase loidriba fawbadi punna inbiu haiki Center da BJP ga Lok Janashakti Party LJP Rambilas Kapuna Chatmina Rabasu State Assembly Chatmina Bagi Wafam Laite Party Asigi Oinasu Lakadori ba State Assembly Mikalda Mirep Chapchana Putoktuna Thengnagani Haina LJP RV Manipur gi State President Khoirom Dipuna Thamlakle Wafam Singase Technopol District ki Machi Khul Yauna Tungan Tungan ba District Singdagi Party Sida Nauna Yarakpa Myoy Sing Taramna Opagi Thoramda Fongdokibani Kaisampata leba party sigi office ta pangthokpa thoram aduda state president Dipuna nupi amadi naha singbu empowered tawba haiba party sigi luchingba union minister Chirag Paswan gi wakhalol tung inna lamdam asigi naha singda employment generation tawnaba amadi nupi singbu hena senthok lehenna bagi pandamda hena mityang thamgani haike Mark Namaka Taraduna State Asida Anoba Lengak Lakpana Atuba Matamda Ingtapa Manipur Ama Puraklagani Haibagi Tazaba Thamli Party Sigi Maikai Dagisu Central Leaders Singda Irang Asigi Warushin Puraknaba Wafam Taksinduna Lakli Manipur gi Hauzik Oiriba Fiba Masigi Yenglaga Party Asigi Oina Hauzik Fawbagi Oina di Mikhalgi Matangda Ahenba Mityang Thambagi Mahutta Miyamgi Awabada Sarukyaduna Lakli Irang asi horakpadagi ngasi fawbada party sigi maikai dagi relief camp singda changjafam lauduna leiriba IDP singda mateng pangduna lakli haina mahakna fongdokhi nakalama romda tengbang basigi manungchana party sigi mahila state president Konthauzam Sonia yauna Konthauzam relief camp amadi lamboi khongnangkhong relief camp ta chana thaknaba amadi fesalonsa gi machak sing khutsinakhi party na kana changel isina kodi election gi yam kana nantabida miyoi ba mana miyoi ba magi mafumda community ground da mating pangba adom do mai wajan ko election ga kana related na ko to jade kodi dream je mayam wana ro matam je da koi gi side gi party gi side gi kana kari mating pang ya ge kai do chandar na to jade ko ji manipur da ju nong government form to ra bani na Manipur ta shanti leiba ama muk nong hansilaga unjam nong bo oisinu haina egi side gi from party gi side gi juni jari Give blood, give hope. Together we save life. I theme the Lions Club of Imphal Greater na Janim Students Association ka kutsam naraga kontrataret suba EP bagi camp ama pangtokre. Janim's Blood Center da pangtokpa EP bagi tharam aduda sarukyara duna. Lions Club of Imphal Greater gi President L Asokna. Lions Club of Imphal Greater gi calendar program ama oina sahi kudingi August tara humdoi amadi February tara marida EP bagi camp pangtok tuna lakli. I haibasi me bagi punsida yamna maru oi maram aduna lamdam asigi meoi singda I kapagi tangai fadaba lakpa matamda hairiba I asigi awatpa lehandanaba gi wakalolda pangthokpa camp amane pangthokliba camp asida chaurakna meoi humputara mukna EP bagi pandam thamli haike
ꯏꯁꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯂꯩꯕꯁꯦ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕꯁꯦ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝꯞꯁꯦ ꯄꯥꯡꯊꯣꯛꯄꯅꯤ ꯃꯁꯤ ꯖꯦꯅꯤꯝ ꯁ꯭ꯇꯨꯗꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯁꯨꯡ ꯕ꯭ꯂꯗ ꯁꯦꯟꯇꯔ ꯖꯦꯅꯤꯝꯁꯀ ꯈꯨꯠꯁꯝꯅꯔꯒ ꯂꯥꯌꯟꯁ ꯀ꯭ꯂꯕ ꯏꯝꯐꯥꯜ ꯒ꯭ꯔꯦꯇꯔꯅ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯕ ꯏꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯍꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯥꯡꯊꯣꯛꯄꯅꯤ Valentine's Day ga mari lenana save Life Saver Manipur amadi Sabi Manipurna Sinduna Nomageba Blood Donation Camp ama pangthokre State Blood Transfusion Council Manipur State Blood Cell NHM Manipur amadi Department of Transfusion Medicine RIMS Imphal ga khutsamna duna RIMS ki Blood Bank ta pangthokiba camp aduda miyoi kyana saruk yake Auzik pawgi mraktana ten break amatang domina se Dada Ibe makigano Azab thamo Sigi yumse next Pm-Istv na check-in na laksilaga thamkhrabani ne Dada nang se juhar habaga amta kidrabo Asumna mayamna na machalbog na option lugum masigi yumasibu asoyangan kokadabadagi next Pm-Istv na napseli next Pm-Istv zuwar habadi ngaktok na nabasemani German technology sinabana concrete katok na tinaba matamda kapamdal amuk hena angle adli next Pm-Istv strength is in the way Honglagli ba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabati Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break itungda taramlok chori makhataba pau pizari Moirang College ke Principal Dr. Rahizuddin Sek na iba Integrating Skills in Higher Education Problems and Prospects Mingthonba Lairikama Moirang College ke Conference Hall da Phongkre Internal Quality Assurance Cell IQAC Moirang College na sinduna pangthokiba Lairik Phongbagi thoram aduda Director Research Institute of Science and Technology Manipur University Professor Ngangkham Nimai GP Women's College ke Principal Professor Longjam Rajen amadi OSD Directorate of University and Higher Education Dr. W. Robindro Susarukia ke Retired Principal Imphal College Professor Moirangthem Priyobartana ngasi phongli balairik asigi masak takhi lairik asigi aiba Dr. Rahizuddin Sekna hauziki matamda VA MA loiraba miyoi kaya amana laingaki natraga private sector gi white collar job fangna ba hotnabada awaba kaya lairakpa aduga loinana NEP 2020 ki makhada su chathariba industries requirement asida skill gi components sing yahodabadagi hairiba educated oiraba degree diploma ama di postgraduate loiraba sing asiga gap ama leinarakpa masigumba kaya sing asina maram oiraga government private sector amadi industries singda thabak changbada kharadang oiraba su mateng oinaba holistic oiba approach amada skill gi components sing sizinaduna general mainstream da integrated togadabani haibagi wakalolda national qualification skill framework ase malem pombada chatnaba yagadaba mawngda mahakna thengnajarakpa kaya sing adu lairi koina ithokutuna fongbane lairiga sina oja amadi mahiroi animakta kanaba soidana oigani khali haike Cancer gi laina layong sing alingaida khangdoktuna mamal yamlaba punsi mangki gadabadagi matam chana kalhona bagi pandamda Ningol Club Palem Panthau BLF Juhu Laikol BLF Hairok Part 1 amadi Humanity Service Foundation kapulaga Karkinos Manipur Cancer Care Institute and Research Center Imphal ga khutsamnaduna Eco Network Manipur na support tawraga Hairok Part 1 da laiba Romeo School gi campus ta nomagi oiba cancer ga mari leinaba laina layong gi maramda khangminaba amadi lemna layang bagi camp ama pangthokre ngasigi lemna layang ba aduga mari leinana Dr. Imona cancer haiba laina asi aikhoina kiroidabani laina asina naraga hekta siragani haiba laite masi matam chana khangdok lamlabadi laina asidagi kanba ngamba yai cancer haiba laina asidi khongdagina kok fawbagi mafam ama hekta da narakpa yai laina asina narabadi matam sangna kuina naganba oigali masi aikoina silent killer amani haina lawba yai haike ngasige awareness come free health check Camp aduda mari lainana Moirangthem Inunganbi Chanu President Ningol Club Ningthauzam Gita Secretary Palem Panthau BLF Thokchom Bimolata Treasurer
Duhu Laikol BLF Hairok Part 1, W. Imo Singh, Head of Screening and Early Detection, Dr. Annie Ben, Residential Medical Officer, S. Niranjoy, Coordinator Early Detection, Karkinos Manipur Cancer Care Institute and Research Center Imfasu Sarukyake. Ahal oiraba sing yauna puna mioi chamaga yankhaida lemna layan khibaga loinana hidaksu lemna fanganki. Rashtriya Modi Seva Samiti RMSS Manipur ki President Aribam Prason Sarmana, Manipur ki Chief Minister Y. Khemchan amadi Home Minister Govindas Konthawjamga unaduna Manipur da lairiba lairaba miyambu RMSS na Pradhan Mantri Yojana amadi atai scheme sing miyamgi yum da changduna yohangani haina fongdokre. Loinana Biksit Bharat Lisingani Futare Pradhan Mantri Vision Asibu Manipur dasu yohanduna laibak asibu awon bapurakpada angamba mateng pangani hairi. United Club of Yai School na Siza iCare Arusi Foundation amadi Sabi Manipur Life Saverga Kutsamnaraga Nomagi Oiba Lem na Laing Bagi Thoram amangasi Moirangkhom da laiba Siamasaki High School da pangtokre Lem na Laing Bagi Thoram aduga mari lenana United Club of Yai School gi President Chandam Surjit Singh Yai School Kendra gi manung da lairiba apunba club singi body ama oiriba United Club of Yai School na sinjariba Lem na Laing Bagi camp ase maru oina hospital da chatpada khudongcha daba mayok nariba ahla Singh amadi Samasaki High School gi Mahairoi Singh yauna ENT I ani asida lang bagi khudong chaba pibani haike. Like-minded group LMZ Manipur na awana taraba imong kyada leptana mating panglakpagi saruk amo oina ngarang February 12 gi ayuk pung 3 lom tabada hangang awang laikai dalaiba ibo chawba amadi maikai anigi yum kendal dagi horak pamai na tumna chakre haiba pau tabadagi ngasi LMG gi thaume singna khudaki tengbang oina lupa lising tara mating pangduna imong asigi awabada saruk yakre ngasi gi tengbang khongsad adu group asigi secretary Ojit Sorok haibam na luchingki khongsad adu da treasurer Kunjesor Mangsa Tabam Assistant Secretary Surendra Ningomba, Member Surjit Ngangomcha, Bihari Waikhom Suni Nungthombam, Joykumar Thokchom amadi Boinau Maibam na chingba sarukyake. Triathlon Association of Manipur na sinduna kontra nitoi suba State Triathlon amasung Aquathlon Championship pangtokre. Indian Triathlon Federation amasung Manipur Olympic Association da affiliate tauba Triathlon Association of Manipur na sinduna wangkai ning tempo krimapal da pangtokpa championship aduda Triathlon amasung Aquathlon gi tongan ba chahi gi category khaidoklaga athoi ahen tanakhe championship adugi athoi ahen taraba singda mana khutsinabagi thoramda social worker Kangabam Jackson Triathlon Association of Manipur ki President L Budachandra Eastern Motors ki CEO Rohit Sinam Tamgi President Oiramba S. Mohendro, MSA gi Secretary M. Lokeshwar, LCP gi President A. Ranabir Amasung, MGMC gi President K.H. Sentana Thoramadu gi Athoiba Mithunglan Singwaina Sarukyake. Thoramadu ga mari lenana social worker Kangabam Jackson na Triathlon Association of Manipur na asigumba championship ama sinbi langbi ba si thagatpa fawi. Masana si matik maya yamna laiba hakchang fatrabadi masana si da sarukyaba ngamloi. Miyoy bai koi gi punsida education si maruoi masigi mathakta hakchang fana thamba si su tangai fade. Haksang fatragadi mahai fana hairabasu madugi kanafam lairoi. Afaba wakal kanba ngamloi. Ngasigi championship asida sarukyariba kuding makok mathang tabadi ngamloi adubu sarukyaba ngamliba asina miyam laktagi hakchang tinjang kaijang draba mithoi mihenba oiraba miyoy amamamdi Oigani haibagi chauthok chabalai tung tarakpada state asigi laibak asigi mingchat purakpa ngamna bahot na se haike. Championship adugi makok mathang tarba singda mana khutsinake. Loisalakpada maribapa amukahna pisari. Chahiya sigi ISSLC examination da mahiroi listing kuntrataruk chadruka marfudara mapal sarukyagani. Exam da aranba tauba official singi mathakta penalty oina lupa lakh tara fine thianba amadi chahi tara jail da thamba yai haina BOSM gi secretary S. Jejalal Sarmana phongdokre. Prime Minister Narendra Modi na ngasi awang nungpo ki ahanba Emergency Landing Facility ELF Assam ki Dibrugarh District ki Moranda sanggakre.
Chief Minister Yumnam Khemchana Imphal Turelda Paikhatpa Project Sing Yengsinkre. Amadi Kurai Ahonggaida Census and Delimitation gi matangda khanakre. Hauzik Paugi on the Sibina Sandok Chaba Manipuri Pau Matanga Sidalotion Jare, Medang Tabri Bapumna Mapu, Amukahana, Krum Jare.